ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯒꯁꯨ ꯁꯣꯜꯚ ꯇꯧꯕ ꯁꯨꯛꯉꯝ ꯉꯝꯃꯔꯣꯏꯗꯕ ꯑꯉꯛꯄ ꯃꯤꯁꯇ꯭ꯔꯤꯁ ꯀꯌꯥ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯑꯉꯛꯄꯁꯤꯡꯁꯤ ꯀꯔꯤꯅꯣ ꯀꯝꯗꯧꯕꯅꯣ ꯈꯪꯗꯣꯛꯄ ꯁꯨꯛꯉꯝ ꯉꯝꯗꯕꯅ ꯉꯁꯤꯁꯨ ꯃꯤ ꯀꯌꯥ ꯑꯃꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯤꯕ ꯅꯨꯡꯉꯥꯏꯕ ꯇꯣꯄꯤꯛ ꯑꯗꯨꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯖꯤꯖꯁ ꯀꯔꯝ ꯀꯥꯟꯗ ꯄꯣꯛꯈꯤ ꯍꯥꯏꯕꯗꯒꯤ ꯍꯧꯔꯒ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯖꯦꯛ ꯗ ꯔꯤꯄꯔ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯐꯣꯡꯕ ꯁꯨꯛꯉꯝ ꯉꯝꯂꯔꯣꯏꯗꯕ ꯄꯥꯎꯈꯣꯡ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯃꯤꯑꯣꯏꯁꯤꯡꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯗꯤ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝ ꯅꯠꯇ꯭ꯔꯒꯅ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯀꯦꯜ ꯁꯥꯏꯠ ꯑꯗꯨ ꯃꯥꯡ ꯇꯥꯛꯈꯤꯕ ꯑꯣꯏꯕꯅꯅꯤ꯫ ꯑꯇꯩ ꯃꯇꯥꯡ ꯈꯔꯗꯅ ꯃꯁꯤ ꯑꯅꯧꯕ ꯑꯦꯚꯤꯗꯦꯟꯁ ꯊꯣꯛꯂꯛꯅꯕꯒꯤ ꯑꯣꯏꯊꯣꯛꯄ ꯁꯨꯛꯂꯩ ꯂꯩꯇꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯟꯅ ꯐꯪꯂꯛꯈꯤꯕꯁꯤꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯗꯕ ꯑꯣꯏꯕꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯒꯤ ꯃꯔꯛꯇ ꯌꯦꯠꯅꯗꯨꯅ ꯂꯩꯕꯅꯅꯤ꯫ ꯄꯥꯎꯈꯨꯝ ꯄꯨꯊꯣꯛꯄ ꯁꯨꯛꯉꯝ ꯉꯝꯗꯕꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯤꯌꯥꯝꯗ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯍꯟꯕꯤꯕ ꯑꯣꯏꯍꯜꯂꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯨꯒꯨꯝꯕ ꯆꯞ ꯆꯥꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯄꯤꯕ ꯉꯝꯂꯔꯣꯏꯗꯕ ꯃꯤꯁꯇ꯭ꯔꯤꯁ ꯈꯔꯒꯤ ꯃꯔꯝꯗ ꯈꯪꯃꯤꯟꯅꯁꯤ꯫ ꯅꯝꯕꯔ 1. ꯑꯦꯠꯂꯥꯟꯇꯤꯁ ꯍꯥꯏꯔꯤꯕ ꯁꯍꯔꯁꯤꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯂꯩꯔꯝꯕ ꯖꯥꯠꯂꯥ? 4th century BCEꯗ ꯒ꯭ꯔꯤꯛ ꯐꯤꯂꯣꯁꯣꯐꯔ ꯄ꯭ꯂꯦꯇꯣꯅ ꯑꯦꯠꯂꯥꯟꯇꯤꯛ ꯃꯍꯥꯁꯥꯒꯔꯗ ꯂꯩꯔꯝꯕ ꯑꯦꯠꯂꯥꯟꯇꯤꯁ ꯀꯧꯕ ꯁꯍꯔ ꯑꯃꯒꯤ ꯋꯥꯔꯤ ꯂꯤꯕꯤꯔꯝꯃꯤ꯫ ꯑꯦꯠꯂꯥꯟꯇꯤꯁꯅ ꯌꯨꯔꯣꯞ ꯑꯃꯗꯤ ꯑꯐ꯭ꯔꯤꯀꯥꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯈꯨꯗꯨꯝ ꯆꯜꯂꯝꯃꯤ ꯍꯥꯏꯅ ꯍꯥꯏ꯫ ꯋꯥꯔꯤꯗꯨꯗ ꯑꯉꯟꯕ ꯃꯇꯝꯒꯤ ꯑꯦꯊꯦꯅꯤꯌꯟꯁꯤꯡꯒ ꯑꯦꯠꯂꯥꯟꯇꯤꯁꯀ ꯊꯦꯡꯒꯥꯏꯅꯈꯤ ꯑꯃꯗꯤ ꯂꯥꯟꯗꯨ ꯑꯦꯠꯂꯥꯟꯇꯤꯁ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯗ ꯂꯨꯞꯁꯤꯟꯈꯤꯗꯨꯅ ꯂꯣꯏꯁꯤꯟꯈꯤ꯫ ꯋꯥꯔꯤꯁꯤ ꯁ꯭ꯀꯣꯂꯔ ꯀꯅꯥ ꯑꯃꯠꯇꯅ ꯍꯛꯆꯤꯟꯅꯗꯤ ꯂꯧꯅꯗꯦ, ꯑꯗꯨꯕꯨ ꯈꯔꯅꯗꯤ ꯃꯁꯤ ꯒ꯭ꯔꯤꯛ ꯄꯨꯋꯥꯔꯤꯗ ꯇꯁꯦꯡꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯒꯤ ꯏꯟꯁꯄꯥꯌꯔ ꯇꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯩ꯫ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯑꯃꯗꯤ 1400 BCE ꯐꯥꯎ ꯀ꯭ꯔꯤꯠ ꯍꯥꯏꯔꯤꯕ ꯏꯊꯠꯁꯤꯗ ꯂꯩꯔꯝꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ Minoan Civilization ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯤꯒꯤ ꯋꯥꯔꯤꯗꯒꯤ ꯂꯧꯔꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯀ꯭ꯔꯤꯠꯅ ꯂꯩꯔꯤꯕꯁꯤ ꯑꯦꯠꯂꯥꯟꯇꯤꯛ ꯑꯣꯁꯤꯟꯗꯗꯤ ꯅꯠꯇꯦ, ꯃꯦꯗꯤꯇꯦꯔꯦꯅꯤꯌꯟ ꯁꯤꯗꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯅꯣꯋꯟꯁꯤꯡꯅ ꯈꯨꯟꯗꯥꯅꯔꯝꯕ ꯃꯐꯝꯁꯤꯡ ꯊꯦꯔꯥ ꯍꯥꯏꯔꯤꯕ ꯃꯩꯒꯤ ꯆꯤꯡꯁꯤ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯈꯤ꯫ ꯃꯤꯅꯣꯋꯟꯁꯤꯡꯁꯤ ꯀꯣꯟꯅ ꯒ꯭ꯔꯤꯁꯀꯤ ꯃꯥꯏꯁꯦꯅꯤꯌꯟꯁ ꯀꯧꯕ ꯃꯤꯑꯣꯏ ꯐꯨꯔꯨꯞꯁꯤꯡꯁꯤꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯍꯥꯏꯗꯅ ꯍꯥꯏ꯫ ꯅꯝꯕꯔ 2. ꯖꯤꯖꯁꯁꯤꯕꯨ ꯀꯔꯝꯕ ꯇꯥꯔꯤꯛꯇ ꯄꯣꯛꯈꯤꯕꯒꯦ? ꯉꯁꯤꯗꯤ ꯈ꯭ꯔꯤꯁꯇ꯭ꯌꯟꯁꯤꯡꯅ ꯗꯤꯁꯦꯝꯕꯔ ꯇꯥꯡ 15ꯁꯤ ꯖꯤꯖꯁꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯅ ꯈ꯭ꯔꯤꯁꯃꯥꯁ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯅꯩ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯃꯛꯇꯤ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯁꯦꯡꯕ ꯑꯣꯏꯔꯝꯗꯕꯒꯤ ꯆꯥꯡ ꯌꯥꯝ ꯋꯥꯡꯅ ꯂꯩ꯫ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 15ꯁꯤ ꯖꯤꯖꯁꯀꯤ ꯕꯔꯊꯗꯦꯅꯤ ꯍꯥꯏꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯟꯅ ꯊꯝꯂꯕ ꯔꯦꯀꯣꯔꯗꯁꯤ 4th century ꯍꯥꯏꯗꯤ ꯃꯍꯥꯛ ꯄꯣꯛꯂꯕ ꯆꯍꯤ 300ꯒꯤ ꯃꯇꯨꯡꯗꯅꯤ꯫ ꯑꯔꯤꯕ ꯃꯇꯝꯒꯤ ꯔꯦꯀꯣꯔꯗ ꯐꯥꯀꯠꯇꯨꯅ ꯊꯤꯔꯨꯕꯗ ꯉꯜꯂꯤꯉꯩ ꯃꯇꯝꯒꯤ ꯈ꯭ꯔꯤꯁꯇ꯭ꯌꯟꯁꯤꯡ ꯖꯤꯖꯁꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯃꯔꯝꯗ ꯌꯥꯅꯕ ꯉꯝꯂꯝꯗꯦ ꯍꯥꯏꯗꯅ ꯎꯠꯂꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯁꯨ ꯑꯣꯔꯊꯣꯗꯣꯛꯁ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯀꯌా ꯑꯃꯗꯤ ꯖꯅꯋꯥꯔꯤ ꯇꯥꯡ 6 ꯅꯠꯇ꯭ꯔꯒꯅ 8ꯇ ꯖꯤꯖꯁꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯏ꯫ ꯗꯤꯁꯦꯝꯕꯔ ꯇꯥꯡ 15 ꯑꯣꯏꯅ ꯃꯌꯥꯝꯅ ꯈꯟꯅꯈꯤꯕꯁꯤꯅ ꯈ꯭ꯔꯤꯁꯇ꯭ꯌꯥꯅꯤꯇꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤ ꯄꯦꯒꯟ ꯀꯨꯝꯍꯩ ꯁꯦꯇꯔꯅꯦꯂꯤꯌꯥꯒ ꯆꯥꯟꯅꯅꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯂꯥꯛꯆꯅꯤꯡꯕ ꯋꯥꯐꯝꯗꯤ ꯖꯤꯖꯁꯀꯤ ꯃꯄꯣꯛ ꯇꯥꯔꯤꯛꯁꯤ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯈꯪꯗꯣꯛꯄ ꯉꯝꯂꯔꯣꯏ, ꯃꯍꯥꯛꯅ ꯄꯣꯛꯈꯤꯕ ꯆꯍꯤꯗꯨꯐꯥꯎ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁ꯭ꯀꯣꯂꯔꯁ ꯑꯌꯥꯝꯕꯅꯗꯤ 4th BCE ꯑꯗꯨꯋꯥꯏꯗ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯌꯥꯅꯩ꯫ ꯅꯝꯕꯔ 3. ꯍꯦꯡꯒꯤꯡ ꯒꯥꯔꯗꯦꯟꯁ ꯑꯣꯐ ꯕꯦꯕꯤꯂꯣꯟꯁꯤꯕꯨ ꯇꯁꯦꯡꯅ ꯂꯩꯔꯝꯕ꯭ꯔꯥ? ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯏꯔꯥꯛꯇ ꯕꯦꯕꯤꯂꯣꯟ ꯀꯧꯕ ꯁꯍꯔ ꯑꯃ ꯊꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯁꯍꯔꯁꯤꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯤꯡꯊꯤꯔꯕ ꯂꯩꯀꯣꯜ ꯀꯌꯥ ꯂꯩꯔꯝꯃꯤ ꯍꯥꯏꯅꯩ꯫ ꯂꯩꯀꯣꯜꯁꯤꯡꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯁꯦꯝꯒꯠ ꯁꯥꯒꯠꯂꯝꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯁꯦꯡꯅ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯔꯤꯕ ꯃꯇꯝꯒꯤ ꯑꯏꯕꯁꯤꯡꯒꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯨꯝꯍꯠꯈꯤꯕꯅ ꯂꯩꯀꯣꯜꯁꯤꯡꯁꯤꯕꯨ ꯋꯟꯗꯔ ꯑꯣꯐ ꯗ ꯋꯥꯔꯜꯗ, ꯃꯥꯂꯦꯝꯒꯤ ꯑꯉꯛꯄꯅꯤ ꯍꯥꯏꯗꯅ ꯃꯤꯡꯊꯣꯟꯅꯔꯝꯃꯤ꯫ ꯍꯦꯡꯒꯤꯡ ꯒꯥꯔꯗꯦꯟꯁꯤꯗ ꯂꯩꯃꯥꯏꯗꯒꯤ ꯋꯥꯡꯈꯠꯅ ꯊꯣꯟꯀꯠꯂꯕ ꯃꯐꯝꯁꯤꯡꯗ ꯄꯥꯝꯕꯤ ꯁꯤꯡꯕꯤ ꯊꯥꯏ ꯑꯃꯗꯤ ꯎꯒꯤ ꯃꯔꯥꯁꯤꯡꯗꯨꯅ ꯂꯩꯃꯥꯏꯗ ꯐꯨꯝꯕꯒꯤ ꯃꯍꯨꯠ ꯃꯊꯛꯀꯤ ꯇꯦꯔꯦꯁꯇ ꯑꯣꯏꯅ ꯍꯧꯋꯤ ꯍꯥꯏꯗꯅ ꯐꯤꯂꯣ ꯑꯣꯐ ꯕꯥꯏꯖꯦꯟꯇꯤꯌꯝꯅ 200 BC ꯁ꯭ꯋꯥꯏꯗ ꯏꯔꯝꯃꯤ꯫ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯁꯁꯤꯡꯅ ꯕꯦꯕꯤꯂꯣꯟ ꯇꯧꯈꯥꯏꯗꯨꯅ ꯌꯦꯡꯕꯗ ꯒꯥꯔꯗꯦꯟꯗꯨ ꯑꯣꯏꯔꯝꯕ ꯌꯥꯕ ꯑꯦꯚꯤꯗꯦꯟꯁ ꯑꯃꯐꯥꯎ ꯐꯪꯈꯤꯗꯦ꯫ ꯒꯥꯔꯗꯦꯟꯁꯤꯡꯁꯤ Nineveh ꯀꯧꯕ ꯁꯍꯔꯁꯤꯗ ꯑꯣꯏꯅ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯗꯅ ꯁ꯭ꯇꯦꯐꯦꯅꯤ ꯗꯦꯂꯤ ꯀꯧꯕꯤ ꯑꯣꯛꯁꯐꯣꯔꯗ ꯔꯤꯁꯔꯆꯔ ꯑꯃꯅ ꯃꯣꯠ ꯄꯤꯈꯤ꯫ ꯕꯦꯕꯤꯂꯣꯟ ꯑꯃꯗꯤ Nineveh ꯑꯅꯤꯃꯛ ꯍꯧꯈꯤꯕ ꯆꯍꯤ 10ꯁꯤꯗ ꯂꯥꯟ ꯑꯃꯗꯤ ꯂꯨꯠꯄꯥꯠ ꯀꯌꯥ ꯊꯦꯡꯅꯈꯤꯕꯅ ꯍꯦꯡꯒꯤꯡ ꯒꯥꯔꯗꯦꯟ ꯑꯣꯐ ꯕꯦꯕꯤꯂꯣꯟꯁꯤ ꯑꯟꯁꯣꯜꯚ ꯃꯤꯁꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯍꯟꯕꯤꯔꯅꯤ꯫ ꯅꯝꯕꯔ 4. ꯖꯣꯟ F. ꯀꯦꯅꯦꯗꯤ ꯀꯅꯥꯅ ꯍꯥꯠꯈꯤ? ꯃꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯄꯦꯟꯕ ꯃꯑꯣꯡꯗ ꯁꯣꯜꯚ ꯇꯧꯕ ꯉꯝꯂꯔꯣꯏꯗꯕ ꯑꯃꯦꯔꯤꯀꯟ ꯍꯤꯁꯇ꯭ꯔꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯤꯁꯇ꯭ꯔꯤ ꯑꯃꯅꯤ꯫ ꯅꯕꯦꯝꯕꯔ 22, 1963 ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯣꯟ F. ꯀꯦꯅꯦꯗꯤꯕꯨ ꯂꯤ ꯍꯥꯔꯚꯤ ꯑꯣꯁꯋꯥꯜꯗꯅ ꯇꯦꯛꯁꯥꯁꯇ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ꯫ ꯃꯤ ꯈꯔꯅꯗꯤ ꯃꯤꯍꯥꯠ ꯑꯁꯤ ꯑꯣꯁꯋꯥꯜꯗ ꯃꯊꯟꯇꯅ ꯄꯥꯡꯊꯣꯛꯄ ꯑꯣꯏꯔꯣꯏ ꯍꯥꯏꯅ खनई। नवंबर टांग 23 ऑसवाल्ड ट्रायलगिदमक थोलक्ट्रिङै नाइट क्लब मपू जैक रूबीना अमुक काप्तुना हातखि। रूबी हारिबे नुपासी जनवरी टांग 3 1967 दा लंग कैंसरना मरम ओइदुना सीखि। मयामना पाक्तक यानरबा एक्सप्लेनेशन अदुदि ऑसवाल्ड मथंतना JFK हातखिबने, रूबीना अमुक ऑसवाल्डबु कनामतना इंसिनबा लैतना हातखिबने हाइबा असिने। ट्रायल मनुंगदा जैकलिन बु हंजिन हंजिन मागी नुपा हातखिबा मीदुगा मायोकनबदा नुंगाइतबा पोकदबदु थोहनिंगदबदगी ऑसवाल्ड हातोकपनी हाइदना रूबी मसाना हाइजखि। अदुबु प्रोफेशनल हिस्टोरियन कया अमनदे मसिगे एक्सप्लेनेशन सी यानिंगदे। JFK सीख्रबा मतुंग खेना खेनबा एक्सप्लेनेशन कया अमा हिस्टोरियन अमदी अतै मियोइसिंगना पुथोकनरखि।
Anova evidence su tholakpagi oithokpa nembana mayam pumnamakna yanarba explanation ama leiraroi haiba yai. Number 5. Jack the Ripper sibu kanano. 1888 ki London da masa mathantana Jack the Ripper haidana kaujaba serial killer amakhakna yamdrabada upai lejedrabi sex worker nupi mangadi tamthina hatokhi. Mabu faba ngamdabagi yam karem ka thainaba mongda chithi kaya amasu police ta thazilakhi. Chithi singdu Ripper masamakna loina ikhiba oiramgani haibe matang se scholar singna yamna debate tawnaba amakhakne. Chahi kaya haukrafau Ripper kanano masak khangba sukam ngamkhide. Oiramba yaba candidate fanayamna budi pukhatuna yengkhi. 2012 ki lyric Jack the Ripper the Hand of a Woman hairibasida Lizzie Williams ko binupi sina Jack the Ripper oiramgani haidana John Morris na suggest tawe. Adubu atai expert sing na di masi chumloi haidana launay Jack the Ripper kanano khangba sukam ngamlaroi daba case ama oiduna adum lehorani. Number 6. Cleopatra gi mongfam kadai dalay. Cleopatra amadi mahaki nungsinaba magi lover Mark Antony ga punna 30 BCE da fuminakhi haidana ariba matamgi aiba singna hainay. Mongfamdu Egyptian lairibi Isis ki laisang manakta lay amadi manungdana mamal yamlaba sanalupa hiramani muktana chingwa kayasu punna thammi haidana Plutarch hariba aibasina hairami. 2010 Cleopatra na palingai matam adwaigi mongfam mayam laifam Toposiris Magna haribasida tawkhaiduna thiba humba chathaki. Atai atopa yamna interesting oiba discoveries kaya fanglagasu Cleopatra gi mongfam dudi fangkhide. Mahaki mongfamdu haujik fau leramba thoklagasu Puran masingna atangba potlam sing loina huramlani masak khangdokpa su ngamlaroi. Number 7. Jesus se hinglingai da kamaina tawramgani. Ngasifao leiriba khwaidagi anganba gospel si Jesus leikidraba matung chahi chama leirga irambani. Jesus na hinglingai manung amade mahak pokpagi ahanba century da iramba text leitabana wahang kaya amagi paukhum puthokpa ngamdana leiri. Gospel singdu karam kanda iramme wari mayamdugi manungda tasengna thokiba thodok kaya di yaukhi. Jesus ki poknafam Nazareth thijinbadagidi mahaki haurakfam mafamdugi matangda kharabudi khangmangame. Handak kuidringegi mamangda mahakna chawrakhiba mafamni haidana yam ikai khumnaramba first century gi yum ama scientist singna thingnakhi. Adubu masi tasengna Jesus Christ na leiramba yumla haibdudi khangmangamde. Number 8. King Arthur si tasengna leirambra. King Arthur, Camelot, Knights of the Round Table, Wizard Merlin, matik leba thangsang Excalibur, haribasing si loinamak, Arthur gi wari ga mari leinaba famous oirba saruk ngaktane. Adubu King Arthur tasengna leiramba oiragasu, wari sida yaubugum magical di karisu oiramloi. Britain gi mafam kaya, khudam ama oina Tintagel haribasida King Arthur gi yum oirami hainay. Adubu tawkhaiduni yengba matamdadi evidence ama fau fangde. Scholars singnasu mahak tasengna leirambra natragana, wari nungaiba amoina sagatuna puthoklampa fictional character ra haiba sukngam ngamlaroi. Mathakta panjakriba mayam sigi manungda karambana khwaidagi khangninge haibiramo. Adubu numit simakti Jesus ki mapok numit oiramdabagi oiramba. Adubu numit simakti Jesus ki mapok numit